पांथोखिबा कल्चरल प्रोग्राम अमसुंग उरकुल डिस्ट्रिक्ट की सैखार विलेज दा जनवरी 3 मंगा फावबा नुमित हुमनी चुपना चथगदौरिबा सनाउलोंग सेमिनार असिगिदमक असम राइफल्सना माई पाकना पांथोकनबा मतेंग पांखरे हाइरी Sandel District की बेरू विलेज दा फ्रेंडली वॉलीबॉल मैच अमा खुंजा सिंह सानदुना साना खोनबना पीरिबा कानबसिंग अमदी खुंजा सिंह साननिंगबगी इनोद हापंग ngमखी हाइरी असम राइफल्स लमदम सिगी याइफनब लौखतलक्लिबा खोंथांग सिंह असिदा मियामनसु मतेंग पांगबिबा अमदी थागतप फोंदोखी Lilongda thokiba yamna laibak thiba thodok adu akanba condemn tawri amadi tamthiraba thodok adu makhatana tholaktanaba oirasanu hainasu news networking body ama oiriba EPAC group of news na thadorpa cherol amana phungdorakli Lovasigi founder president Saidur Maibamna khudek piba Cherol asina hai Lilongi issue asiga mari leinana social media da Kanglup ki irang sagatpa manba amadi Kanglup amana amaki thamoi sokadaba wafamsing post tawbiganu Laiba ki luraba tanja asida lamdam sigi yelhomi masel gi marakta atopa issue ama amuk sagatnabagi thorang tawbiganu Madugi mahut thodok asida chenariba mioising faduna logi oiba matik chaba dandi phanganbada aikoi khudingmak lofam thokpa thodang lominasi kaidongnungda Lapthoknaba yararoidaba maitai amadi pangalgi marakta singsep thajinduna thina hannaba honarakpa khudingmak maithiba piminasi loinana laibak thiba thodok asida chenarba mioi khudingmak faduna logi oiba matik chaba dandi pibiyo amadi makhatana thoktanaba lengak asina akhanaba thorang paikhatpiyo haiba wafamsi ipak group ki cherol asina makhatarakli Kumja 2024 ge hauba ahan ba numi new year haitare numit asida lilongda thokhiba tamthiyaba thodu adu condemn tawe yamna nungaite adubo issue aduga mari lenana social media da maroi ne Facebook amadi WhatsApp ta kana kumui kharana community amana amabu hunthaba amadi thamoi sokata ofam kaya phongdokpa thengnei masi yamna lebak thibani asigumba issue sagatna bu hotna bagi mahukta aiba lilongi thodok asida chendari ba miyoising phaduna matik chaba dandi pinana bu hotna ba dai khudimak manipuri am oin support tawminasi kaidonung da sutana thana ba yaroi da ba maitei amadi pangan gi marak legnari ba I gi mari si panago me khara singchep thajinana bu hotna li ba sidagi khudimak ngakthok minasi loinana ai de issue si gum mai lenana kanago ba praja sexual bi amatana communal gi oiba issue atopa issue ama sagatna bu hotna bigenu laibak ki lura ba tanja asida amuka atopa issue ama daiver tawna bu hotna pa haibisi yamna leibak thibani makhatana simba si thoktana bu hotna minasi haina lamdam si ki miyam marwoi ni yel homi singda exciting appeal tawjeri Lilong Chingjau the Tokiba Laibak Tiraba Todok Adugi Matanga Social Economic and Development Organization Shadow Yaripok Kaitelgi Sanglenda Nongpok Sayang Apunba Loop NSAL Yaripokna Todang Loduna Yaripok Mai Kaida Ladybug Club Singi Oiba Mifam Ama Pangtokre NSAL Gi Advisor Nomaitem Subhas Chandra Secretary Longjam Dijen Executive Member Milam S. Bovichan Longjam Amadi Yaripok the Ladyba Club Singi Mihuching Yauna Pangtokiba Mipam Aduda Nongpok Sayang Apunba Loop ki President Ananda Laisram na Phongdo Kibada Tang Amada Lilong Chingjau da Thodok Adugi Matangda Kanagumba Singna Communal Oiba Wafam Sing Social Media Singda Sandopiganu Luinana Kanagumba Singna Social Media Communal Oiba Wafam Sing Thagat Lakpam Tengnarabadi Club Singna Akanba Meeting Sangani Amadi Thodok Asigi Matangda Government na Atubada Atum Aran Tidokpiyo Haizeri Amadi Hojik Lairiba Manipur gi Tangdu Laitadana Lairiba Fibam Asida Miyamna Pukning Pathana Laibiduna Santi Puraknaba Miyam Pumnamakna Mateng Pangbiyo Haiba Wafam Su Phongdoki When the Miyam that Tanzania Badi Ozi Manipur gi Lairiba Dantadaba Fibam Asida
aduga ngarang tholai ba thodok asigi makata na thoning da ba thodok akoi pamde aduna kana gumba furup amana sam sam na haira da koi gi meti pangal sing adagi atokpa jat sing amadi meti furup sing da social media da arawo aran ba paw sadu pi ganu amadi loina loina na kari gumba hairi ba thoi ba thodok sigi matang da khang da ba leiraga su manang na police station da na kana club sing da hana paw lobiu aduga asumaran adu thidok piu loina loina na hana dagi nungsi sana na leiba dumaina adumong leminasi aduga makha tarakpada ko yari pokta leiba club mayam sing asina masa masagi jurisdiction da amadi manang na pa area sing da asoi gam thokta na ba amadi rumor sing sandok pa du thidok piraga akoi phajana kai gumamta thokta na bagida makta akoi chichin thorong lominasi haiba mayam asi ko media gi through da koi miyam da thamjage Manipur Youth League mayol na sinba aikhoigi anauba langol gi paujen puba lamsang khongchat ngasi numit 15 ni chanba oina ayuk pung 3 ta BPYC ground basikhongdagi lamthakhre khongchat adu basikong panthoibi youth club ki president toijam ibo chobuna lamthaki khongchat aduna kiamgai mamang lekai lilong chajing lilong hauraibi taraga samurau tarakhi khongchat aduna ayuk pung 10 da Imphal West ki wangoi kaithil da thungbaga loinana mafam duda miyamgi mifam ama pangthoki mifam aduda huyen lan paugi editor maibam dhanavir AMKIL gi president imanganbi mayolgi convener asem prince na chingba miyoi kayana wangangki ani suba mifam kuman mini stadium mayang Imphal da pangthokani hairi Kanglop ki irang na maram oiraga wakal nungaitana leiriba miyoi singbu pukning kharata oirabasu nungaina ba haiduna free lottery ama lamding educated welfare association LEWA lamding Thawal district na club asigi sanglen da pangthokre haina loop asina thadorpa cherol amana phungdorakli cherol asina hai club asina konba jaga da leiba mau chani romna free lottery asida saruk yaki lottery yauba mau khuding makna prize amamam phangki prize oina plastic club cha ngapigani plastic cup chamaga nifu acha thau half liter nifu nipan LED bulb tara amadi lupa chani gi prize ahum su yauki loinana lottery yauba lakpa mau khuding makna plastic ki ahangba bottle ani puraktuna lewa gi plastic bag da hapchin bagi thabaksu pangthoki lottery da saruk yakiba mausingna lewabu ngamkhai leitana thagat piramki haina suserol asina makha tarakli Lilong da thokiba yamna laibak thiba thodok adubu lamdam sigi tongan ba CSO singna akan bamong da condemn tongnarakpaga leptri United Maitai Pangal Committee UMPC Singa Ideal Club Yaripok Singna Singa Irong Chesaba Development Forum All Manipur Muslim Girls Students Union AMMG SU Powden Youth Club MSDO Sangai Yumpham ASYDO Sangai Yumpham ISDO Sangai Yumpham Amadi Pangal Students Organization PSO na tongan ba khutiek piduna thadorpa cherol singda lidongi thodok adubo akanbat kandem tawrakli yamna laibak thiba thodok thokhan ningdaba thodok adu makata na lamdam asida thokhan daba oirasanu thodok asida chenariba miyoi khudingmak faduna logi oiba matik chaba tandi pibiu isu asida nungsi chanana leiminarakliba furup maselgi marakta yengtinaba yaba makhal amatagi Tonga sandok piganu loinana thodo asigi matangda semkiba JSC against the mass killing and brutal act at Lilong Chingjauna lawrakpo warep singda support togani haiba wafamsu tongan ba cherol sing asida phungdorakli ngarang Lilong Chingjau da thokiba nomai kapagi thodok amada mioi mari gi punchi longkiba amadi tara marina asogapan nangan khibagi thodok adu maitai tribe union na akan bamong da yaning da phungdorakli union asigi secretary administration mutum suramani maitai na thadorpa cherol amana hai tha nipan helaba
misi mina amadi awa anana pik thalaba matam asida asigumba thodok ama thoklakpa haibasi yamna laibak thibani pamdaba misi mina gi thodok asi tasengna kanglup ani gi marakta thokpa thodok ama natte lanjau ama loidringaida atopa ama muk thokhan bagumbani thodok adu thokraba matungda kanagumba mioi kharana social media platform da kanglup ani gi marakta thokpa oina launaramba yaurabasu maitai amadi maitai pangal singi CSO singna hotnabadagi pamdaba thodok amata thokide masigi damak union asina miyambu thagatli hairi matungda asigumba pamdaba thodok amata thogan bigano haina serol asina makhatari aroibada maroiba paw amana pijari Lidongi thodok aduga mari leinana ngasi maitai pangal community gi CSO singa Chief Minister N Biren ga CM Banglo da hakthengna unaduna wari sanaduna yanaba purakre Congress leader Priyanka Gandhi na Manipur gi Lilongda sahi hobu numita mioi mari hatkre thani panchukna Manipur miyamna awa anagi chaitheng khangal libasi karamba matamda loigani haina hanglakli India amadi Myanmar ge afaba mari thamnaba haiduna ingchok lisingani tarani panda ek is policy gi manungsana kudek pina khiba free movement regime makhata na tokpa yana leire haina media source amana hairi Hojik pungja pabugi oina paw update piba mata asida losinjare pumnamapu amukanu khurumjare